Ma'am, Manipur Top Channel dagi video amta update tawjage adudi ngasi Mandakini na lale haina singdokre ma'am gi mafamda amasung asumna hai makatana mana lijakhiba wari adu punsigi oiba thokhiba thaudok amagi wari lijabani amasung miyamna lanna khangani khangdadana chumna Christian gi program amada lijakhiba warini wari sibu tabiba yengbiriba punamakta thamoi sokpa yauragadi aduna hena nungaijade ado aigi punsigi wari ama lijabani khanbiraga aigi waribu tabiba isin inaw singna ngakpiyu haina haijakre adugo ma'am smagi sigi direct video si aisi video sigi description da link da hapsaramge man haiba wahai pareng singje amuk full video da taningagadi aduga adugi link description da sangbira kana ma'am yengbiba yani ko